그냥 후키겠고. ꯑꯩꯒ ꯃꯃꯥꯒꯁꯦ ꯃꯨꯛꯕꯥꯡ ꯑꯃ ꯇꯧꯒꯦ ꯇꯧꯔꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯅꯁꯦ ꯀꯩꯅꯣꯒꯁꯦ ꯍꯪꯒꯥꯝꯒꯁꯦ ꯄꯨꯔꯛꯄꯁꯤꯒꯅꯦ ꯐꯖꯃꯟꯒꯤꯅ ꯃꯨꯛꯕꯥꯡ ꯇꯧꯔꯒꯦ ꯍꯥꯏ ꯇꯧꯕꯅꯦꯕꯀꯣ. ꯑꯗꯣ ꯁꯤꯒꯅ ꯖꯄꯥꯅꯤ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ. ꯑꯗꯩ ꯁꯤꯒꯅ ꯍꯪꯒꯥꯝꯒ ꯁꯔꯦꯡꯒ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ. ꯑꯗꯒꯤꯁꯤꯅ 카멘 러브가 метꯄꯗꯣ. 아메빠 ꯑꯗꯩꯁꯤ나 ꯀꯩꯅꯣꯗꯣ ꯉꯥꯅꯝ ꯁꯤꯒ ꯑꯆꯥꯔ ꯈꯔ ꯂꯩꯔꯦ ꯃꯌꯥꯝ. ꯑꯗ ꯉꯁꯤꯗꯤ ꯀꯣꯠꯅꯕ ꯌꯥꯝ ꯌꯥꯝꯃꯦꯕ. ꯖꯦꯅꯝꯒ ꯍꯋꯥꯏ ꯑꯁꯥꯡꯕꯤꯁꯨ ꯌꯥꯎꯔꯦ. ꯍꯪꯒꯥꯝꯁꯨ ꯌꯥꯎꯔꯦ. ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯒ ꯃꯃꯥꯒꯁꯦ ꯇꯧꯊꯔꯒꯦ. ꯃꯔꯛꯇꯁꯨ ꯃꯃꯥꯒ ꯅꯤꯇꯥ ꯅꯪꯒ ꯄꯨꯟꯅ ꯑꯝꯇꯪ ꯃꯨꯛꯕꯥꯡ ꯇꯧꯕꯤꯔꯣꯅ ꯍꯥꯏꯕꯒꯤ ꯀꯣꯃꯦꯟ ꯑꯃ ꯂꯩꯒꯨꯝ ꯇꯧꯕꯅꯤꯀꯣ. ꯆꯨꯝꯃꯤ ꯆꯨꯝꯃꯤ. ꯑꯩꯈꯣꯏ ꯇꯅꯨꯅꯁꯨ ꯍꯥꯏꯈꯤꯕꯅꯤꯀꯣ. ꯃꯌꯥꯝꯅꯁꯨ ꯃꯃꯥ ꯑꯩꯈꯣꯏꯅꯤ ꯃꯨꯛꯕꯥꯡ ꯇꯧꯕꯤꯔꯣ ꯍꯥꯏꯅ ꯃꯌꯥꯝ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯑꯦꯕꯀꯣ. ꯑꯗꯣ ꯍꯥꯏꯔꯛꯄꯒꯗꯤ ꯇꯧꯕ ꯉꯝꯗꯦꯕ, ꯆꯥꯅꯕ ꯉꯝꯗꯦꯕꯅꯦ. ꯍꯥꯏꯁꯦ ꯃꯇꯥ ꯆꯥꯅꯕ ꯃꯇꯝꯗ ꯑꯗꯨꯝ ꯇꯧꯕꯅꯦꯕꯀꯣ. ꯍꯧꯖꯤꯛꯇꯤ ꯊꯕꯛꯀꯤ ꯃꯇꯝꯅꯤ, ꯂꯧꯁꯤꯡꯒꯤ ꯃꯇꯝꯅꯤꯅ ꯊꯕꯛ ꯀꯟꯅꯩꯌꯦꯕ. ꯊꯕꯛꯇꯣ ꯀꯟꯕꯅꯤꯅ ꯇꯧꯕ ꯍꯦꯛ ꯉꯝꯗꯕ. ꯑꯗꯣ ꯍꯧꯖꯤꯛ ꯋꯥ ꯉꯥꯡꯗꯕꯤꯗ ꯆꯥꯕ ꯍꯧꯔꯒꯦ. ꯑꯣꯀꯦ. ꯃꯃꯥ ꯅꯪ ꯀꯩ ꯅꯥꯟ ꯍꯧꯗꯣꯔꯤ? ꯑꯩꯗꯤ ꯉꯥꯛꯇꯣꯏꯗꯤ ꯍꯧꯔꯒꯦ. ꯑꯩꯅ ꯁꯔꯦꯡꯁꯦ ꯈꯤꯇꯪ ꯃꯍꯤꯁꯦ ꯑꯩꯒꯤꯗꯤ ꯑꯃꯨꯛꯇ ꯍꯩꯖꯟꯕꯤꯅꯤ. ꯍꯩꯖꯜꯂꯣ. ꯑꯩꯒꯤꯗꯤ ꯑꯃꯨꯛꯇ ꯂꯣꯏꯁꯟꯕꯤꯅꯤꯕ. ꯅꯣꯏ ꯆꯥꯊꯣ. ꯑꯩꯈꯣꯏ ꯆꯥꯊꯣ, ꯅꯣꯏ ꯆꯥꯊꯣ. ꯅꯪ ꯉꯥꯜꯂ ꯆꯠꯀꯅꯤ ꯍꯥꯏꯗꯣ. ꯃꯃꯥꯁꯦ ꯆꯥꯛꯈꯨꯝꯗꯣ ꯄꯥꯏꯔꯣ. ꯅꯪ ꯍꯤꯟꯖꯥꯡ ꯌꯥꯎꯗꯕꯤꯅꯤ, ꯑꯩꯅ ꯌꯥꯎꯕꯤꯅꯤ. ꯃꯌꯥꯝ ꯍꯨꯛꯈꯤꯒꯦꯀꯣ. ꯃꯦꯠꯁꯟꯒꯦ. ꯃꯣꯔꯣꯛꯁꯦ ꯏꯁꯥ ꯁꯥꯗꯦ. ꯍꯥꯎꯔꯦ. ꯉꯁꯤꯗꯤ ꯍꯪꯒꯥꯝ ꯆꯥꯊꯔꯒꯦ ꯃꯣ. ꯋꯥꯎ. 하면 제놈이죠. tôi vừa đúng ạ, mưa gió ở trên này hàng cô rồi, hàng bọn hàng quá rồi, có chuyện, khai miên miên bớt khai làm lẩu lồng đó, nó gì gì mua lẩu cái mấy sắt là, hả? Hả? ꯁꯤ ꯉꯥꯅꯝꯗꯣ ꯃꯃꯥꯡꯒꯤ ꯀꯩꯅꯣꯗ ꯉꯥꯅꯝ ꯇꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯉꯥꯅꯝꯗꯤ ꯃꯃꯥꯡ ꯇꯧꯕ ꯎꯠꯂꯒꯅꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯨꯊꯣꯛꯑ ꯆꯥꯕꯗꯣ ꯎꯠꯍꯧꯗ꯭ꯔꯦꯕ. ꯑꯗꯣ ꯀꯣꯃꯦꯟꯗ ꯇꯧꯔꯛꯏꯕ ꯀꯩꯅꯣ ꯇꯧꯔꯦꯅ, ꯎꯠꯄꯤꯔꯛꯇꯦ ꯍꯥꯏꯅꯅꯦ, ꯆꯥꯕ ꯄꯨꯊꯣꯔꯛꯇꯦ ꯍꯥꯏꯅ. ꯑꯗꯣ ꯉꯁꯤꯗꯤ ꯉꯥꯅꯝ ꯇꯧꯕꯕꯨꯗꯤ ꯎꯠꯄ ꯉꯝꯍꯧꯗ꯭ꯔꯦ. ꯑꯗꯣ ꯆꯥꯕ ꯃꯇꯝꯗ ꯑꯣꯏꯅ ꯎꯠꯆꯔꯒꯦ ꯉꯥꯅꯝꯁꯦ. ꯍꯥꯎ. ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ 얘는가? 그거 하면 하래. 해영성이 있어. 아시죠? 가져오네 봐. 가야해. 다음에 가을 향이야. 안 오구냐? 그냥 짜나요 맛이야? 응? rất Rất ngon. ngon. Rồi. Xin chào chị Bảo đây.
nga đi vẽ hầu mà một cái má hàng đi bằng miệng chính bạn cái gì đây Chết cả băng cay. đó Chậm hổ rồi. 놔두는 호로를 봐 우리야 응? 쟤. 한가함질이야 응. 남지행가 해봐. 이거 뭐 너는 막 해인부터 해봐. 왜 그만 해 앞에 짜이장 뭐 덥다 이거 봐. 이제 어. Dạ món này là sữa Giảm chai. ở bên phía ô rồi nè Anh làm mà lại đêm rồi. Mua 날씨 고바네요 맛이야 이거 까봐니. 나 돈 푸는 거 헐. 놔두는 이런 날씨 왜니까 어디서 가지 아니 근데 나오고 되는 나오들 봐 Ấy mua lục mẹ là trái. Kêu được. Rồi mẹ. Mà luôn một chắc.好 마마가 혼이다가 짝짜미네 베시가 그 마마는 짜이시는 버져 있고 마나 짝주장 돈로에 그래서 우리 마마 이리 마짜리 한다오니 무슨 뭐 không phải ha Rồi này. Nhưng mà ấy lập phôi người nó chăn hình và tôi hấp hô từ 라보이 레이디 먼저 Nhớ phôi này. 이 하기 너도 안티 마마기 라보이 함도 부비로 라보이 짜닝이 마네 마마기 딜로 알로이 부 요거는 마네 마이 거 알로이 비자 고모는 마네 Chứ khúc tí. 신로래 Lập phôi không có phô đâu bông không? Lập phôi không có phô đâu. Đôi lấy đây. Rồi khơi đó. ấy này con tập nó về rồi ba 뭐 먹길래 보여 너 부비로 알지 luôn vậy mà nó về 알라이 망레이도 Ăn mắc hả? 내 쪽이 짜대 봐. 내 쪽이가 아니가 불러. bây giờ thằng này thì mà mai tên tuổi 왜냐 너 가장 마마 거기 마마이 짜이시는 작품도 짜져봐도 하우는 짜내야 봐. 뭐 점정은 짜로야. 어디서 가겠습니다 아까 말했잖아요 Năng đi lập phôi gì lâu rồi bà. 아이고 저 에 머루기 왜냐 보인 전이야 Nó đuôi dâu thôi dâu rồi. rau thì thằng đứa con này trong kỳ 바로바니 다 흘러 있을래. O늘 lập phôi chào. Giá hấp phôi à? Ấy, lập phôi. 그래 응? 뭐가 thằng gái mẹ nên là xịt can luôn Hôm nay phải dân lâu rồi nhỉ.
ꯐꯣꯟ ꯍꯥꯎ ꯑꯩꯗꯤ ꯂꯐꯣꯏꯒ ꯆꯥꯛꯀ ꯑꯂꯣꯏꯕꯗ ꯆꯥꯈ꯭ꯔꯦ ꯃꯥꯗꯤ ꯑꯩꯈꯣꯏꯒ ꯆꯥꯛꯀ ꯆꯥꯈ꯭ꯔꯦ ꯑꯗꯣ ꯉꯁꯤ ꯆꯥꯛ ꯁꯦꯠꯇꯤꯡ ꯇꯧꯕꯗ ꯈꯤꯇꯪ ꯍꯦꯟꯖꯥꯡꯕ ꯃꯥꯜꯂꯦ ꯆꯥꯕꯨꯗꯤ ꯆꯥꯁꯟꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯅꯥ ꯃꯁꯤꯡꯁꯨ ꯌꯥꯝ ꯆꯤꯛꯈ꯭ꯔꯕꯅꯤꯅꯅꯦ ꯑꯩꯈꯣꯏ ꯂꯐꯣꯏ ꯑꯃ ꯆꯥꯈꯤꯒꯦ ꯑꯗꯣ ꯆꯥꯕ ꯂꯣꯏꯔꯛꯄꯗ ꯑꯩꯈꯣꯏꯁꯨ ꯊꯝꯅꯕ ꯑꯗꯨꯝ ꯇꯧꯔꯒꯦ ꯃꯌꯥꯝ ꯑꯩꯒ ꯃꯃꯥꯒꯅ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯀꯩꯀꯩ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯕꯤꯔꯛꯄꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯕꯀꯣ ꯑꯗꯣ ꯃꯃꯥ ꯑꯩꯈꯣꯏꯅꯤ ꯀꯣꯃꯦꯟꯇ ꯇꯧꯕꯤꯔꯣ ꯀꯣꯃꯦꯟꯇ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯕ ꯀꯣꯃꯦꯟꯇ ꯏꯕꯤꯔꯣ ꯑꯗꯣ ꯃꯃꯥ ꯑꯩꯈꯣꯏꯅꯤ ꯆꯥꯕ ꯉꯝꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯃꯥ ꯑꯩꯈꯣꯏꯅꯤ ꯆꯥꯔꯛꯀꯦꯕꯀꯣ ꯑꯗꯨꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯆꯦꯅꯦꯜꯁꯦ ꯑꯃꯨꯛꯇꯪ ꯂꯥꯏꯛ ꯇꯧꯕꯤꯔꯣ ꯀꯣꯃꯦꯟ ꯇꯧꯕꯤꯔꯣ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣꯕꯀꯣ Subscribe ꯑꯗꯣ ꯑꯩ ꯇꯧꯕꯤꯔꯣ. ꯍꯧꯖꯤꯛ ꯂꯐꯣꯏ ꯆꯥꯈꯤꯒꯦ ꯑꯩꯗꯤ ꯆꯥꯛꯀ ꯂꯐꯣꯏ ꯆꯥꯔꯦ ꯏꯆꯥ ꯅꯨꯄꯤꯗꯤ ꯂꯐꯣꯏꯗꯃ ꯆꯥꯔꯦ ꯑꯩ ꯃꯕꯨꯛꯁꯦ ꯄꯨꯔꯥ ꯊꯟꯈ꯭ꯔꯕ ꯆꯥꯛ ꯆꯥꯕ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯊꯝꯃꯒꯦ ꯉꯁꯤꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯦꯕꯀꯣ